Sangai story na tabiriba pumnamakpu taram nokjari. Ngasi amuk mayamda wari masa ama khudol tamjari. Wari masa sigi mamingna paukhum haibasini. Wari masa sigi aiba Imojit Ningombam. Taminarsi wari masa paukhum. Ibobina aikhoigida lairakliबसे sahi taruk taret lom surakle. Mahak aikhoigi kana sunate. Gari thौननब थंबा इसम चंबा ड्राइवर अमनी थापलब खुंगंगदगी थबक थीब लाकपदा मखोई बाबागा थेंगनदुना पुरखिबनी अदुबु कमदौननो कनासु नते हाइबा इसुम चुम्बा वाफमसे तपना तपना मम्मी सामलखी मागी लंबी अखोइना पीबा मुक मासु संगलगी अखोइगी पुनसिदा अवाबदा नुंगाइबदा हिरम खुदिंगदा इमुंग सिगी मी अमगुम हौजिक्ति कनाना सुमाबु अराप खुंगंगदगिनी निंगसिंगनद्रे निंगसिंगलबसु लमलानबो ओइद्रे मसे इसम चंबा मपु अमसुंग मनाइगी मरी दुनते थमोइगी तरु तरुबा मरी अमखक मसीदा लैरी हौखिबा सहीदनी माना लुहोंखिबदो अखोइना लुहोंगबीबनी हाइबा याई असंगबा सेल अयाम्बा अखोइना पुथोकपीखी मसागी खुंगंगदा मसागी युमफमदा सागलकलिबा मागी अनौबा पुनसिबु याइफमांगोल पिरमलगा पुनिंग इहांग हांगना हलखी अखोई महाक चतख्रबदा खंगलाई महाक लैरमी हाइबा इमुंगी मफम खुदिंगदा मागी खोंगुल तारमी इमुंगी थबक खुदिंगदा मागी खुदफम लैरमी महाकी अहांगवा मफमदो मेंशनबदा वाना थोखी अदुबु इकुई कुइदना युम्बाल पुनसिदा खोइजंगदबा मतौ उल्लादुना अमुक लाखी मागी अहांगमो मफमदो मेंशनजबा ओइना अइना हाई नखोइनी लाकमिनबा याद्रो इराई लाइना खुमदोरई अहल लमनगी सेवा तौदुना लैजसनु अई मखा तारुद्रे मखा तारुदबगी कानबदो अईगी इमुंगतना खंगी नुमिदांगदो अइना मखोइ बाबादा हाई माना लाकलिबसिबु लुहोंगबा फाउ था फाद्री खुमलाई अंगांग ओइदना तौरीनी पाउखुमदो पेंदे करिगुंबा खरदी हाइनिंगी अदुबु हाइरुद्रे मखोई नुपागी वाखलदी मखोई नुपातना खंगबनी कुइरबगी तुंगदनी नोंगमा इथा थाजदना मखोई बाबादा हाइखिबदो ताई सार अई मतम खरा युमदा चचरुगे मखोई बाबादो खरा ngakhlap thokhi male hangki yumda haiba karigino ana yeka yaurobro yaude sa chumna sum aina imungdagi thoroklaga hangi nangi sibu ibobi nangi su yum ama leijai khanghalibrane mahak khajiktang nokhi adubu minok to makalamde makhoi baba na haiki ibobi ai ukhrul da transfer tare ngasi nini humni sida ai chalaba yai yumda nang leihori haibagini aina satpa ngamgadoribase adubu nangna sattaba yade hairagadi chaluso aibu arobinu sar transfer ge wafam do aidi khangjarudre ai kona chasarage sar imungi thabak pumba ibobida sinaram laga makhoi baba ukrul da satkre tawpham thokpani khanjaba imungi thabak pumba hainaruba tawdana adum tawri ibobi angang sing school da thilugani लौरुगनी मतम नायना लाइक ताकपीगनी कैथेलदगी नोंगमगी लैफम थोकपा लैरुगनी हानगुम अदुम लैरी इमुंगी फीबम अदुबु अवाटपा अमदी लैरी चतखिबा मानदा मेनखतचगदबा अवाटपा अमा युम्बानबगी पुनसिदा अहानबा ओइना खंगलाई नाइतोम ताबगी अचिकपा अवाबा पुनिंगसे कयादा सोनथरिबा हंजिन हंजिन येंगलगा अल्बमदो अमुकसु येंगलुई हौखिबगा वारी सारुई मतम असिदा कनानो अमा इमांगदा लेपलरे इबोबीनी मागी मतौदो करिनो अमा हाइनिंगलगा हाइबा ngamdaba माली आइना हंगी कैदौरे इबोबी करी हाइनिंगी खजिक्तंग लैथोकलगा सोनथांगना हाइरई अखोइगी सारदुबु मरकसिदा थोलकदबगा लैब्रो इतैमा लैते ngarang telephone da tha nium sidi thabak yamna sinbagi wari tawrai kari tawrabage sumna hangbani kaisu tawde angang singi kalen suti manungdadi aikoi punna laknabasu hairai
ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯊꯤꯜꯂꯝꯂꯒ ꯅꯌꯨꯝꯗ ꯆꯠꯀꯦꯁꯨ ꯆꯠꯂꯨ, ꯑꯩ ꯍꯥꯏꯅꯕꯤꯒꯦ, ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯔꯛꯀꯗꯕ ꯀꯨꯏꯔꯛꯇ꯭ꯔꯦꯗꯅ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯏꯕꯣꯕꯤ? ꯀꯩꯁꯨ ꯇꯧꯗꯦ, ꯅꯁꯥꯗꯣ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯎꯏ, ꯀꯩꯗꯧꯔꯕꯒꯦ ꯏꯇꯩꯃꯗ ꯍꯥꯏꯌꯨ, ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯃꯍꯧꯁꯥꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯏꯊꯟꯇ ꯈꯜꯍꯧꯏ ꯃꯥꯒꯤ ꯌꯨꯝꯒꯤ ꯋꯥꯐꯝ, ꯏꯊꯥ ꯊꯥꯖꯗꯅ ꯃꯌꯨꯝ ꯆꯠꯅꯤꯡꯂꯛꯄꯒꯤ ꯃꯔꯝ ꯆꯞ ꯆꯥꯕꯗꯨꯗꯤ ꯃꯥꯅ ꯍꯥꯏꯗꯕꯅꯤꯅ ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯈꯪꯅꯕ ꯍꯣꯠꯅꯔꯨꯗꯦ꯫ ꯀꯔꯤꯗꯤ ꯂꯩꯔꯤ, ꯃꯍꯥꯛ ꯆꯠꯈꯤꯕꯗ ꯌꯨꯝꯁꯤꯗ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝꯗꯨꯗꯤ ꯃꯥꯁꯨ ꯈꯪꯖꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯤꯛꯂꯕ ꯏꯃꯨꯡꯅꯤ, ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏ ꯈꯔꯗꯪꯒꯤ ꯄꯤꯛꯂꯕ ꯁꯪꯁꯥꯔꯅꯤ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯗꯤ ꯌꯦꯡꯕꯒꯤ ꯊꯕꯛꯇꯅꯤ ꯇꯧꯔꯤꯕ꯫ ꯏꯈꯣꯡ ꯏꯈꯨꯠ ꯄꯥꯅ ꯄꯥꯅ ꯀꯔꯤꯃꯠꯇꯁꯨ ꯄꯥꯡꯊꯣꯛꯂꯨꯕ ꯉꯝꯗ꯭ꯔꯕ, ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯖꯗ꯭ꯔꯕ, ꯀꯔꯝꯅ ꯑꯁꯨꯛ ꯄꯥꯡꯗꯕꯤ ꯃꯃꯥ ꯑꯣꯏꯈꯤꯕꯅꯣ? ꯀꯔꯤꯒꯤ ꯑꯃꯨꯛ ꯁꯣꯟꯊꯈꯤꯕꯅꯣ? ꯈꯪꯗꯦ ꯃꯁꯤꯕꯨ ꯏꯁꯥꯅ ꯌꯥꯅ ꯑꯣꯏꯖꯈꯤꯕꯔꯥ? ꯅꯨꯃꯤꯠꯇꯣ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ꯫ ꯄꯣꯁꯃꯦꯟꯅ ꯆꯤꯊꯤ ꯑꯃꯈꯛ ꯄꯨꯔꯛꯏ꯫ ꯎꯈ꯭ꯔꯨꯜꯗꯒꯤ ꯂꯥꯛꯄꯅꯤ ꯈꯟꯈꯤꯕꯇ ꯅꯠꯇꯦ, ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯟꯅ ꯄꯥꯔꯨꯏ꯫ ꯑꯗꯨꯒꯗꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤ ꯃꯥꯒꯤ ꯇꯥꯝꯍꯧꯔꯕꯤꯗꯨꯅ ꯏꯕꯣꯕꯤꯗ ꯏꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯃꯨꯛ ꯊꯨꯞꯆꯤꯜꯂꯨꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯊꯣꯛꯂꯨꯏ꯫ ꯃꯥꯗꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯆꯠꯈ꯭ꯔꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯂꯥꯛꯄꯁꯤꯡꯕꯨ ꯏꯀꯣꯛ ꯀꯣꯛꯅ ꯏꯔꯛꯄꯅꯤ, ꯁꯦꯝ ꯁꯥꯗꯨꯅ ꯏꯔꯛꯄ ꯅꯠꯇꯦ, ꯁꯣꯏꯕꯗꯒꯤ ꯀꯛꯄ ꯌꯥꯝꯅ ꯌꯥꯎꯔꯤ ꯏꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯏꯈꯤꯕ ꯑꯗꯨꯁꯨ ꯐꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯤꯕ? ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯔꯣꯏ, ꯊꯧꯖꯥꯟꯕꯤꯌꯨꯁꯨ ꯍꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯑꯩ ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯤ ꯅꯨꯄꯤꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯤꯜꯂꯔꯕꯤꯅꯤ, ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯈꯛꯇꯒꯤ ꯄꯨꯟꯁꯤꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ꯫ ꯅꯪ ꯂꯥꯛꯎ, ꯁꯦꯝꯕꯤꯔꯛꯄ ꯃꯈꯣꯏꯒꯤ ꯊꯧꯖꯥꯜꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯃꯛ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯔꯥꯏꯖꯕꯗꯤ ꯀꯔꯝꯅ ꯂꯃꯟ ꯁꯤꯡꯕꯅꯤ ꯍꯥꯏꯒꯅꯤ? ꯃꯈꯣꯏꯅꯁꯨ ꯌꯥꯅꯤꯡꯂꯣꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯩ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯩ, ꯅꯥꯀꯣꯡꯁꯤꯗ ꯅꯤꯟꯗꯨꯅ ꯂꯩ ꯂꯩꯁꯤ ꯂꯩꯊꯣꯜ ꯌꯥꯎꯗ꯭ꯔꯕ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜꯗꯨꯒꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏ ꯃꯄꯥꯎ ꯑꯗꯣ ꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯥꯒꯤ ꯁꯥꯎꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯑꯃꯨꯛꯁꯨ ꯎꯏ, ꯃꯣꯡ ꯍꯥꯗꯅ ꯃꯔꯨ ꯂꯨꯛꯅ ꯆꯠꯂꯤꯕ ꯏꯕꯣꯕꯤ꯫ ꯑꯉꯥꯡꯁꯤꯡ ꯍꯜꯂꯛꯂꯦ, ꯑꯩꯗꯤ ꯑꯗꯨꯝ ꯐꯝꯂꯤ ꯑꯩꯒꯤ ꯀꯥꯗ꯫ ꯆꯤꯊꯤꯗꯨꯗꯤ ꯑꯃꯨꯛ ꯄꯤꯔꯒꯦ ꯈꯜꯂꯨꯗꯅ ꯆꯦꯠꯅ ꯊꯝꯖꯤꯜꯂꯦ꯫ ꯃꯍꯥꯛ ꯑꯉꯥꯡꯁꯤꯡꯕꯨ ꯆꯔꯥ ꯋꯥꯜꯍꯜꯂꯝꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯥꯏꯔꯛꯏ, ꯏꯇꯩꯃ, ꯉꯜꯂꯤꯉꯩꯗ ꯀꯩꯊꯦꯜ ꯆꯠꯊꯣꯛꯍꯧꯔꯨꯔꯒꯦ, ꯀꯔꯤ ꯀꯔꯤ ꯂꯩꯁꯤꯒꯦ? ꯉꯁꯤꯗꯤ ꯀꯩꯊꯦꯜꯗꯣ ꯑꯩ ꯆꯠꯂꯒꯦ ꯏꯕꯣꯕꯤ, ꯅꯪ ꯅꯌꯨꯝ ꯆꯠꯆꯔꯨꯔꯣ꯫ ꯃꯍꯥꯛ ꯏꯉꯛ ꯉꯛꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯕꯨ ꯀꯩꯊꯦꯜ ꯀꯥꯕ ꯉꯝꯂꯣꯏ, ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯉꯝꯂꯣꯏ ꯈꯜꯂꯤꯕꯔꯣ? ꯃꯗꯨ ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯉꯝꯅꯤꯗ꯫ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯇꯩꯃ, ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯇꯤꯁꯨ ꯊꯥꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯏꯇꯩꯃ ꯍꯣꯏ ꯍꯥꯟꯅ ꯎꯈ꯭ꯔꯨꯜꯗ ꯊꯤꯜꯂꯝꯂꯒ ꯑꯩ ꯀꯣꯟꯅ ꯅꯌꯨꯝ ꯆꯠꯂꯕꯁꯨ ꯌꯥꯏ꯫ ꯆꯠꯇ꯭ꯔꯕꯁꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯆꯠꯇꯕ ꯌꯥꯗꯦ, ꯑꯩꯅ ꯎꯈ꯭ꯔꯨꯜꯗ ꯆꯠꯇꯕꯗꯤ ꯌꯥꯏ, ꯅꯪꯗꯤ ꯅꯌꯨꯝꯗ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯉꯁꯤꯃꯛ ꯆꯠꯅꯕ ꯇꯧ꯫ ꯑꯩꯅ ꯅꯣꯛꯂꯒ ꯍꯥꯏ, ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯎ꯫ ꯑꯩꯅ ꯅꯣꯛꯄ ꯎꯕꯗ ꯃꯥꯁꯨ ꯚꯥꯞ ꯏꯇꯥ ꯇꯥꯗꯅ ꯈꯖꯤꯛꯇꯪ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯊꯣꯛꯈꯤ꯫ ꯀꯥꯗꯨꯗ ꯏꯊꯟꯇ ꯑꯃꯨꯛ ꯂꯩꯍꯧꯏ, ꯌꯥꯝꯅ ꯆꯣꯛꯊꯅ, ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯏ ꯁꯪꯅ꯫ ꯃꯤꯠꯇ ꯎꯔꯛꯏ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜꯗꯨꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ, ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯝꯕꯣꯝ ꯃꯔꯨꯝꯗ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ꯫ ꯑꯃꯨꯛꯁꯨ ꯑꯩꯅ ꯈꯜꯂꯨꯏ, ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯎꯕꯗ ꯃꯍꯥꯛꯀꯤ ꯆꯝꯂꯕꯤ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ꯫